ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯅꯤꯔꯤꯁ ꯃꯣꯏꯔꯥꯡꯊꯦꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯈꯨꯃꯟꯊꯦꯝ ꯄ꯭ꯔꯀꯥꯁꯅ ꯏꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯎꯔꯤꯕ ꯆꯦꯛꯀꯤ ꯊꯣꯡ ꯅꯝꯕꯣꯟꯕꯤ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯏꯋꯥꯎ ꯋꯥꯎꯅ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯍꯥꯏꯊꯈ꯭ꯔꯤꯕ ꯂꯝꯖꯥꯎ ꯑꯁꯤꯗ ꯈꯔ ꯆꯠꯂꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯨꯞꯇꯨꯅ ꯃꯤꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯈꯪꯊꯦꯛ ꯊꯦꯛꯆꯤꯟꯗꯨꯅ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯖꯤꯟꯈ꯭ꯔꯤꯕ ꯂꯝꯕꯤ ꯃꯆꯥ ꯑꯁꯤꯗ ꯆꯪꯂꯒ ꯑꯍꯥꯟꯕ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯈꯛ ꯂꯩ꯫ ꯃꯤꯅ ꯁꯤꯖꯤꯟꯅꯕꯤꯗ꯭ꯔꯕ ꯑꯣꯏꯕꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯐꯨꯝꯅ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯑꯍꯤꯡꯗꯗꯤ ꯂꯩꯇꯦꯝ ꯃꯥꯟꯅꯔꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯒꯨꯝ ꯎꯏ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯍꯦꯛ ꯍꯦꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯤꯅꯩ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯍꯤꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯍꯨꯛ ꯃꯅꯥꯁꯤꯡ ꯑꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯛꯏ, ꯁꯨꯝ ꯁꯨꯝ ꯋꯥꯡꯈꯠꯂꯛꯏ ꯍꯥꯏ꯫ ꯀꯅꯥꯒꯨꯝꯕꯤ ꯀꯩꯊꯦꯜ ꯀꯨꯝꯕꯤꯅ ꯅꯥꯏꯇꯣꯝ ꯇꯥꯍꯧꯕ ꯇꯥꯂꯛꯇ ꯃꯄꯥ ꯑꯁꯤꯗ ꯐꯤꯖꯤꯗ ꯌꯥꯜꯂꯛꯏ, ꯄꯥꯈꯠꯇꯨꯅ ꯂꯥꯎꯕꯗ ꯃꯥꯡꯊꯣꯛꯈ꯭ꯔꯦ, ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯂꯥꯏ ꯇꯝꯅꯩ ꯍꯥꯏꯅꯩ꯫ ꯃꯅꯥꯛꯇ ꯃꯤ ꯆꯪꯅꯗꯦ, ꯊꯃꯝꯕ ꯑꯍꯤꯡꯗ ꯅꯣꯡꯊꯤ ꯅꯣꯡꯕꯪꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯀꯤꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯀꯣꯜ ꯂꯤꯛ ꯄꯣꯠ ꯆꯩ ꯃꯄꯥꯟꯗ ꯆꯤꯊꯍꯧꯕ ꯈꯤꯕꯤꯛ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯒꯤ ꯂꯥꯏꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯈꯛ ꯊꯤꯅꯔꯨꯗꯦ, ꯇꯁꯦꯡꯅꯃꯛ ꯑꯍꯤꯡꯗ ꯃꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯀꯟꯅ ꯉꯥꯡꯅꯩ꯫ ꯂꯥꯏꯐꯝ ꯀꯜꯂꯤ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯁꯦ ꯉꯁꯤꯗꯤ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯇꯝꯅꯂꯥꯏ ꯀꯤꯗ꯭ꯔꯕꯔꯥ? ꯇꯝꯅꯂꯥꯏ ꯁꯤꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯅꯠꯇ꯭ꯔꯒ ꯃꯄꯣꯠ ꯃꯆꯩ ꯆꯦꯟꯈꯤ ꯍꯥꯏꯕꯗꯨꯗ ꯁꯥꯎꯔꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯃꯟ ꯈꯨꯝꯂꯁꯤ ꯍꯥꯏꯅꯕ꯭ꯔꯥ? ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯄꯨꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕ ꯃꯥꯏꯊꯣꯡ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯃꯈꯣꯏ ꯉꯝꯅꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯎꯔꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯇꯝꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯅꯤꯡ ꯇꯧꯔꯤꯕ꯭ꯔꯥ? ꯃꯈꯣꯏꯒꯤꯁꯤ ꯑꯇꯩ ꯅꯠꯇ꯭ꯔꯦ, ꯄꯨꯈ꯭ꯔꯤ ꯁꯦꯡꯂꯤꯕꯅꯤ꯫ ꯉꯁꯤ ꯖꯥꯇꯤꯒꯤ ꯂꯨ ꯍꯦꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯣ, ꯑꯟꯙ ꯕꯤꯁ꯭ꯋꯥꯁꯀꯤ ꯊꯥꯔꯕ ꯀꯨꯌꯣꯝ ꯉꯝꯅ ꯀꯦꯟꯈ꯭ꯔꯕꯣꯏꯗꯣ? ꯀꯗꯥꯏ ꯄꯨꯈ꯭ꯔꯤ ꯃꯆꯥꯒꯤ ꯂꯥꯏꯗꯤ? ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯆꯦꯟꯈꯤꯕ ꯉꯝꯂꯔꯣꯏꯗꯣ? ꯃꯀꯣꯛ ꯊꯨꯒꯥꯏꯕꯤꯔꯕꯅ? ꯑꯃꯝ ꯑꯊꯦꯡꯗ ꯇꯝꯅꯕ ꯌꯥꯔꯔꯣꯏꯗꯣ? ꯏꯔꯪ ꯂꯪꯅ ꯀꯣꯛꯊꯣꯛꯂꯕꯅꯤꯅ? ꯃꯌꯥꯝꯅ ꯍꯪꯒꯣꯏꯕꯤꯔꯝꯂꯕ, ꯇꯥꯊꯤꯅ ꯀꯤꯕꯤꯔꯝꯂꯕ, ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕꯤꯗ꯭ꯔꯕ ꯍꯦ ꯄꯨꯈ꯭ꯔꯤ ꯃꯆꯥ, ꯅꯍꯥꯛꯀꯤ ꯃꯇꯝ ꯁꯨꯔꯕꯣꯏꯗꯣ? ꯆꯍꯤ ꯀꯌꯥꯃꯔꯨꯝꯒꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ꯫ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯜꯂꯕ ꯁꯪ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯄꯨꯡꯀꯛ ꯆꯥꯎꯔꯦ, ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯦ꯫ ꯃꯃꯥ ꯑꯁꯤꯅ ꯂꯩꯀꯥꯏꯗ ꯐꯧ ꯁꯨ ꯂꯪꯕ ꯀꯣꯏꯅ ꯆꯠꯆꯔꯨꯔꯒ ꯄꯨꯁꯤꯟꯖꯔꯛꯄ ꯈꯔ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯋꯥꯅ ꯍꯣꯠꯅꯖꯩ꯫ ꯃꯆꯥꯅ ꯀꯥꯡꯗꯣꯡ ꯐꯥꯔꯒ ꯑꯋꯥꯕ ꯁꯔꯨꯛ ꯀꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯇꯅ ꯃꯃꯥ ꯑꯁꯤ ꯆꯔꯥ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯆꯣꯛꯊꯕ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯐꯤꯕꯨꯜ ꯍꯥꯏꯕꯤ ꯁꯥꯟꯅꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ, ꯁꯒꯣꯜ ꯁꯥꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯌꯥꯎꯍꯟꯕꯤꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯁꯥꯟꯅꯕꯗꯨ ꯌꯦꯡꯂꯒ ꯑꯉꯥꯡ ꯑꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯅꯈꯣꯏꯗꯤ ꯀꯩꯗꯧꯅ ꯀꯜꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗ ꯑꯃꯅ, ꯑꯩꯈꯣꯏꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ, ꯏꯃꯥꯅ ꯅꯨꯡꯇꯤꯖꯥꯒꯤ ꯁꯪꯒꯣꯝ ꯌꯥꯝꯅ ꯄꯤꯊꯛꯏ, ꯑꯗꯨꯅ ꯀꯜꯂꯤꯅꯤ꯫ ꯅꯈꯣꯏꯒꯤꯗꯤ ꯏꯅꯥꯛꯁꯨ ꯈꯨꯟꯗꯦ, ꯅꯐꯤꯀꯁꯨ ꯌꯥꯝꯅ ꯂꯩꯇꯦ, ꯅꯃꯥꯅꯁꯨ ꯁꯪꯒꯣꯝ ꯄꯤꯊꯛꯇꯦ, ꯅꯪꯗꯤ ꯁꯣꯟꯃꯜꯂꯤ, ꯁꯒꯣꯜ ꯁꯥꯕꯁꯨ ꯉꯝꯗꯦ, ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯁꯨ ꯁꯪꯒꯣꯝ ꯊꯛꯎꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯦ ꯂꯩꯀꯥꯏꯒꯤ ꯐꯧꯁꯨ ꯂꯪꯉꯨꯔꯦ ꯍꯥꯏꯔꯒ ꯆꯥꯗꯣꯟ ꯍꯥꯏꯗꯣꯔꯛꯄ ꯈꯔꯗꯣ ꯐꯤꯖꯤꯗ ꯌꯣꯝꯂꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯃꯥ ꯍꯦꯛ ꯎꯕꯒ ꯍꯣꯠꯆꯤꯟꯗꯨꯅ, ꯏꯃꯥ ꯁꯪꯒꯣꯝ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯥꯟꯅꯩ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯄ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯦꯛ ꯇꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤꯕꯨ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯅꯦ? ꯀꯅꯥꯅ ꯈꯨꯟꯗꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯏꯆꯥꯕꯨ? ꯃꯈꯣꯏꯅ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯆꯥꯒꯤꯁꯨ ꯏꯃꯥꯅ ꯌꯥꯝꯅ ꯊꯝꯕꯤꯔꯤ,
ꯃꯈꯣꯏꯒꯤꯗꯤ ꯄꯤꯛꯂꯤꯉꯩꯗ ꯁꯦꯠꯇꯣꯛꯂꯕꯅꯤꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯁꯦꯠꯅꯕ ꯂꯩꯔꯔꯣꯏ꯫ ꯅꯪꯒꯤꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯁꯦꯠꯅꯕ ꯏꯃꯥꯅ ꯑꯆꯧ-ꯑꯆꯧꯕ ꯃꯌꯥꯝ ꯊꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯑꯉꯥꯡ ꯑꯁꯤꯅ "ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ" ꯍꯥꯏꯔꯗꯨꯅ ꯐ꯭ꯔꯦꯡ ꯐ꯭ꯔꯦꯡ ꯆꯣꯡꯂꯦ꯫ "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ꯭ꯔꯕꯨ ꯋꯥ ꯄꯨꯊꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯔꯔꯕꯤꯅꯤ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯃꯆꯥꯒꯤ ꯃꯐꯝꯗꯗꯤ ꯋꯥꯠꯄ ꯅꯠꯇꯕꯅꯤꯅ ꯃꯆꯥꯗꯨꯕꯨ ꯀꯞꯇꯅꯕ ꯊꯦꯝꯕ ꯂꯥꯛꯅꯖꯩ꯫ ꯌꯥꯔꯛꯇ꯭ꯔꯕꯗ ꯑꯇꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜꯗꯣ ꯅꯪꯅ ꯆꯥꯎꯗ꯭ꯔꯤꯉꯩꯗꯅꯦ ꯍꯨꯔꯥꯟꯕꯅ ꯍꯨꯈꯤꯕ ꯉꯝꯗꯅꯕ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯑꯁꯤꯒꯤꯅꯦ ꯃꯅꯨꯡꯗ ꯕꯣꯔꯣꯟ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯦ꯫ ꯃꯤꯉꯣꯟꯗ ꯇꯥꯛꯊꯣꯛꯎꯅꯨ, ꯏꯃꯥꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯁꯪꯒꯣꯝ ꯂꯧꯊꯣꯛꯄꯤꯔꯨꯔꯒꯦ, ꯀꯞꯂꯅꯨ, ꯑꯩꯈꯣꯏꯅꯤ ꯆꯥꯛꯁꯨ ꯊꯣꯡꯂꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯩ ꯍꯧꯒꯠꯂꯝꯂꯒ ꯆꯦꯟꯖꯥꯃꯨꯛꯇ ꯉꯁꯥꯏꯒꯤ ꯆꯥꯗꯣꯟ ꯈꯔ ꯑꯗꯨ ꯍꯥꯞꯂꯗꯨꯅ ꯅꯨꯡ ꯇꯦꯡꯒꯣꯠ ꯑꯃꯒ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯤ ꯏꯍꯥꯡ ꯍꯥꯡꯅ ꯄꯨꯈꯤꯕ ꯅꯨꯡ ꯇꯦꯡꯒꯣꯠꯇꯣ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯄꯗꯗꯤ ꯁꯪꯒꯣꯝꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯛꯄꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯣ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯠꯆꯤꯟꯗꯨꯅ ꯁꯪꯒꯣꯝ ꯊꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯎꯅ ꯊꯛꯏ꯫ ꯃꯗꯨ ꯌꯦꯡꯂꯒ ꯃꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯃꯇꯨꯝ ꯑꯅꯤꯗꯪ ꯈꯥꯡꯕ ꯉꯝꯍꯧꯗꯅ ꯃꯆꯥꯒꯤ ꯂꯋꯥꯏꯗ ꯇꯞ ꯇꯞ ꯇꯥꯈꯤ꯫ "ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯁꯒꯣꯜ ꯁꯥꯕ ꯉꯝꯂꯅꯤꯀꯣ ꯏꯃꯥ" ꯍꯥꯏꯔꯗꯨꯅ ꯐꯟ ꯐꯟ ꯆꯣꯡꯉꯤ꯫ ꯃꯃꯥꯗ ꯍꯦꯛ ꯀꯣꯜꯂꯤ, "ꯏꯃꯥ, ꯑꯩ ꯀꯩꯗꯧꯉꯩ ꯆꯥꯎꯅꯤ? ꯑꯩꯒꯤ ꯐꯨꯔꯤꯠꯇꯣ ꯌꯥꯝꯅ ꯁꯥꯡꯕ꯭ꯔꯥ?" ꯃꯃꯥꯒꯤ ꯃꯅꯝꯗ ꯀꯣꯜꯂꯗꯨꯅ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯉꯥꯡꯉꯤ꯫ ꯉꯁꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯔꯥꯎꯔꯤꯕ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯠꯇꯗꯁꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯅ ꯎꯖꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯆꯥꯛ ꯆꯥꯅꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯇꯨꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯎꯆꯦꯛꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤꯁꯤꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯆꯥ ꯑꯗꯣ ꯍꯧꯒꯠꯈꯤꯔꯝꯂꯦ꯫ "ꯑꯁꯨꯛ ꯉꯟꯅ ꯀꯅꯥꯗ ꯁꯥꯟꯅꯔꯨꯒꯗꯧꯔꯤꯕꯅꯣ? ꯆꯔꯥ ꯋꯥꯟꯊꯣꯛꯀꯦꯗꯤ ꯍꯥꯏꯗꯗꯨꯅ" ꯍꯥꯏꯔꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯦ, ꯇꯥꯗ꯭ꯔꯦ꯫ ꯆꯠꯇꯨꯅ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯌꯩꯅ ꯊꯤꯔꯨꯔꯦ, ꯐꯪꯗ꯭ꯔꯦ꯫ ꯑꯉꯥꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯆꯪꯗꯨꯅ ꯊꯤꯔꯦ꯫ ꯂꯥꯏꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯡ ꯃꯥꯡꯒꯪ ꯌꯩꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯄꯨꯝꯅꯤꯜ ꯅꯤꯜꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯊꯣꯔꯛꯄ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯃꯈꯥꯗ ꯃꯆꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯊꯝꯕꯤꯔꯤ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ "ꯏꯆꯥꯗꯤ ꯃꯥꯡꯂꯦꯗꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ" ꯂꯥꯎꯔꯗꯨꯅ ꯍꯣꯊꯈꯤꯕꯗꯗꯤ ꯑꯉꯥꯡꯗꯣ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫